ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯍꯥꯞꯇ꯭ꯔꯕꯁꯨ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯞꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯥꯖꯔꯝꯕ ꯋꯥꯔꯤ ꯅꯅꯥꯎꯕꯤ ꯉꯁꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯁꯥꯟꯇꯣꯁꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ? ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕꯅ ꯃꯈꯣꯏꯅ ꯇꯨꯝꯂꯤꯉꯩ ꯑꯀꯤ ꯑꯈꯪ ꯅꯪꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ꯫ ꯃꯃꯥꯟꯅꯕ ꯁꯥꯟꯇꯣꯁꯇꯤ ꯃꯣꯟꯒꯤ ꯀꯣꯛꯀ ꯍꯦꯛ ꯇꯥꯏꯅꯈꯤꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯇꯨꯝꯊꯈꯤꯕꯅ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯤ ꯀꯅꯥꯃꯠꯇ ꯆꯪꯅꯗꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯥꯟꯇꯣꯁꯇꯤ ꯃꯍꯥꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯕꯨ ꯎꯗꯕ ꯃꯇꯝꯗ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ, ꯋꯥꯀꯤꯡ ꯆꯠꯈ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯕꯨ ꯁꯥꯟꯇꯣꯁꯅ ꯊꯤꯕ ꯁꯨꯐꯪ ꯐꯪꯈꯤꯗꯦ꯫ ꯂꯝꯄꯥꯛꯇꯁꯨ ꯆꯠꯂꯨꯏ, ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃ ꯆꯠꯂꯨꯏ, ꯑꯗꯨꯕꯨ ꯊꯦꯡꯅꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯦ꯫ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯟꯇꯣꯁ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗꯕꯗ ꯁꯥꯟꯇꯣꯁ ꯃꯥꯒꯤ ꯂꯩꯐꯝ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯁꯨ ꯍꯩꯅꯗ꯭ꯔꯦ꯫ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯥꯒꯤ ꯃꯁꯨ ꯑꯗꯨꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯥꯟꯇꯣꯁ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯈꯤ꯫ ꯁꯤꯔꯒ ꯁꯤ, ꯆꯪꯂꯒ ꯆꯪ, ꯑꯩ ꯊꯦꯡꯅꯗꯕꯗꯤ ꯌꯥꯗꯦ꯫ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨ ꯐꯪꯗꯕꯗꯤ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯨꯕ ꯃꯇꯝꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯀꯥ ꯑꯗꯨꯗ ꯀꯤꯅ ꯇꯨꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯇꯨꯝꯊꯕ ꯍꯧꯔꯛꯄꯒ ꯄꯨꯡ 12 ꯕꯥꯔꯣ ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯣ ꯊꯣꯔꯛꯂꯦ꯫ ꯁꯥꯟꯇꯣꯁ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯀꯤꯅ ꯃꯥꯒꯤ ꯃꯁꯥꯗꯨ ꯇꯥꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯃꯈꯣꯡ ꯑꯗꯨ ꯏꯁꯥꯡ ꯁꯥꯡ, ꯃꯃꯤꯠ ꯑꯗꯨ ꯏꯔꯥꯎ ꯂꯥꯎ ꯁꯥꯟꯇꯣꯁꯀꯤ ꯃꯅꯥꯛ ꯇꯝꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯂꯣꯠꯁꯤꯜꯂꯒ ꯇꯨꯝꯂꯤꯕ ꯊꯣꯡ ꯑꯗꯣ ꯀꯔꯝꯅ ꯍꯥꯡꯗꯣꯛꯄꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯟꯇꯣꯁꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯍꯜꯂꯛꯏ꯫ ꯁꯥꯟꯇꯣꯁꯇꯤ ꯃꯗꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯃꯤꯠꯇꯨ ꯈꯨꯝꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ꯫ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯂꯤꯕꯁꯦ ꯃꯥꯕꯨ ꯍꯥꯠꯈꯤꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯐꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯃꯥꯡꯈꯤꯕꯗꯣ ꯀꯔꯝ ꯇꯧꯔꯝꯒꯅꯤ? ꯃꯈꯣꯏ ꯁꯤꯔꯝꯒꯗ꯭ꯔꯥ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯁꯥꯟꯇꯣꯁꯅ ꯍꯦꯟꯅ ꯋꯥꯕꯅꯤ꯫ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯁꯥꯟꯇꯣꯁ ꯍꯟꯗꯛꯇꯤ ꯁꯤꯔꯒ ꯁꯤ, ꯆꯪꯂꯒ ꯆꯪ, ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯈꯨꯝꯂꯤꯕꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ, ꯁꯛꯇꯝ ꯌꯦꯡꯕꯗ ꯇꯁꯦꯡꯅ ꯃꯥ ꯍꯩꯅꯗꯦ꯫ ꯀꯤꯔꯕ ꯁꯛꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯉꯤ, ꯃꯃꯤꯠꯁꯨ ꯏꯔꯥꯎ ꯂꯥꯎꯏ꯫ ꯃꯈꯣꯡ ꯑꯗꯣ ꯁꯥꯡꯕꯇ ꯅꯠꯇꯅ ꯃꯈꯣꯡ ꯑꯅꯤꯃꯛꯁꯨ ꯑꯃꯒ ꯁꯥꯡꯕ ꯃꯥꯟꯅꯗꯦ꯫ ꯈꯔ ꯆꯦꯞꯂꯞ ꯇꯧꯅ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯄꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯁꯥꯟꯇꯣꯁꯇ ꯌꯥꯝꯅ ꯁꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯌꯦꯡꯂꯦ꯫ ꯁꯥꯟꯇꯣꯁ ꯃꯉꯣꯟꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯔ ꯊꯥꯗꯣꯛꯂꯒ ꯐꯛꯂꯥꯡꯗ ꯃꯥꯅ ꯃꯁꯥ ꯑꯗꯨ ꯉꯥꯊꯔꯒ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯄꯤꯌꯨ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯃꯥꯡꯈꯤꯕꯅꯣ? ꯅꯍꯥꯛꯅ ꯍꯥꯠꯈꯤꯕ꯭ꯔꯥ? ꯀꯔꯝ ꯇꯧꯕꯅꯣ ꯑꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯌꯨ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯍꯟꯕꯤꯔꯤꯕꯅꯣ? ꯑꯩ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯄꯤꯔꯣ, ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯕꯨ ꯊꯝꯕꯤꯌꯨ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯈꯨꯜ ꯂꯣꯟꯅꯩ꯫ ꯃꯥꯅ ꯋꯥꯗꯨ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯁꯛꯇꯝ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯊꯦꯡꯗꯦ, ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯈꯥꯛꯅ ꯂꯥꯎꯅ ꯅꯣꯛꯏ꯫ ꯑꯃꯨꯛꯁꯨ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯨꯝ ꯄꯥꯏꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯁꯥꯟꯇꯣꯁ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯗꯕꯅꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ? ꯍꯟꯖꯤꯟ ꯍꯥꯏꯖꯩ, ꯇꯁꯦꯡꯅꯃꯛꯇꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯕ ꯄꯥꯝꯗꯦ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯀꯤꯍꯜꯂꯤꯕꯅꯤ, ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯄꯥꯝꯗꯕ ꯑꯃꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯇꯝꯕ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯦ꯫
ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯤꯉꯣꯟꯗꯕꯨ ꯍꯦꯛ ꯋꯥꯔꯤ ꯁꯥꯔꯕ ꯑꯗꯨꯝ ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯟꯇꯣꯁꯄꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯀꯤꯍꯜꯂꯕꯁꯨ ꯁꯟꯇꯣꯁꯅ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯒ ꯃꯃꯥꯟꯅꯕ ꯑꯅꯤ ꯃꯥꯡꯈꯤꯕꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯟꯇꯣꯁꯄꯨ ꯀꯤꯕ ꯌꯥꯕ ꯀꯤꯍꯜꯂꯕ ꯃꯇꯨꯡꯗ ꯁꯟꯇꯣꯁꯅ ꯃꯥꯏ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯕ, ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯌꯨ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯄ, ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯕꯁꯤꯗ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ, ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁꯟꯇꯣꯁ ꯃꯥꯅ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤ ꯑꯀꯤꯕ ꯄꯥꯈꯠꯄꯁꯨ ꯇꯠꯇꯅ ꯐꯥꯎꯔꯤ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤꯗꯃꯛ ꯈꯟꯕꯗꯅꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯕ ꯌꯥꯗ ꯌꯥꯗ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯑꯗꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯔꯛꯄꯗꯥꯏꯗꯅꯤ ꯌꯥꯝꯅ ꯏꯪꯅ ꯊꯣꯠꯅ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯑꯃꯈꯛ ꯁꯟꯇꯣꯁꯀꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯏ꯫ ꯏꯁꯩ ꯑꯗꯣ ꯅꯤꯡꯉꯝꯗꯕꯒꯤ ꯏꯁꯩꯗꯧꯅ ꯇꯧꯏ꯫ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁ꯭ꯋꯥꯏꯗ ꯁꯛꯄ ꯏꯁꯩꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯅꯨꯄꯤꯒꯤ ꯃꯈꯣꯟꯅꯤ꯫ ꯏꯁꯩ ꯑꯁꯤꯒꯤ ꯃꯌꯦꯛꯇꯁꯨ ꯃꯥꯒꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯋꯥꯍꯩ ꯈꯔ ꯑꯗꯨꯝ ꯁꯩꯊꯥꯕꯒꯨꯝ ꯇꯧꯏ꯫ ꯁꯟꯇꯣꯁ ꯏꯁꯩ ꯃꯌꯦꯛ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯃꯥꯒꯤ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯉꯤ꯫ ꯀꯔꯤ ꯏꯁꯩꯅꯣ? ꯀꯗꯣꯝꯗꯅꯣ ꯉꯪꯉꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯃꯝ ꯑꯉꯥꯟ ꯈꯔ ꯁꯤꯟꯅꯔꯛꯂꯦ꯫ ꯌꯥꯝꯅ ꯀꯟꯅ ꯉꯥꯜꯂꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯌꯥꯝꯅ ꯀꯟꯅ ꯀꯤꯔꯕꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯅ ꯂꯩꯊꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯉꯁꯥꯏꯅ ꯆꯦꯜꯂꯝꯂꯒꯗꯕꯅꯤ꯫ ꯁꯟꯇꯣꯁ ꯊꯧꯅꯥ ꯌꯥꯝꯅ ꯐꯩ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯐꯨ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯈꯨꯗꯤꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯗꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯂꯥꯞꯊꯣꯛꯂꯕꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯥꯏꯗꯗꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯁꯩ ꯉꯪꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯁꯟꯇꯣꯁ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤ꯫ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯁꯨ ꯑꯁꯣꯝ ꯃꯤ ꯆꯪꯅꯗ꯭ꯔꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯁꯤꯜꯂꯒ ꯂꯩꯈꯤꯕꯗꯒꯤ ꯂꯦꯡꯑꯣꯠꯄ ꯉꯝꯗꯕꯅꯤ꯫ ꯅꯣꯡꯃ ꯆꯔꯥ ꯍꯦꯟꯈꯤꯕ ꯌꯥꯝꯅ ꯀꯟꯅ ꯅꯨꯄꯤꯗꯨꯅ ꯑꯣꯠꯈꯤꯕꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ꯫ ꯁꯟꯇꯣꯁꯅꯁꯨ ꯃꯄꯥꯟꯗ ꯊꯣꯡ ꯄꯣꯅꯥ ꯊꯥꯔꯒ ꯂꯩꯕꯅꯤꯅ ꯃꯅꯨꯡꯗ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯊꯥꯖꯒꯅꯤ? ꯈꯪꯁꯨ ꯈꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯈꯔ ꯉꯥꯜꯂꯛꯄꯗꯒꯤ ꯁꯛꯂꯝꯕ ꯏꯁꯩ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯁꯟꯇꯣꯁ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯔꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯀꯗꯣꯝꯗ ꯂꯩꯕꯅꯣ, ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝꯗ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯅꯥꯒꯦꯠ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯆꯤꯜ ꯑꯗꯣ ꯈꯨꯝꯂꯝꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯂꯥꯎꯔꯛꯄ, ꯃꯈꯣꯏꯅ ꯂꯦꯡꯑꯣꯠꯄꯗꯣ ꯁꯟꯇꯣꯁꯅ ꯈꯪꯒꯗꯕꯅꯤ꯫ ꯈꯪꯈꯤꯗꯦ꯫ ꯁꯟꯇꯣꯁꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯇꯣꯏꯅ ꯆꯠꯂꯤꯕꯅꯤ꯫ ꯀꯥ ꯑꯗꯨ ꯚꯥꯞ ꯑꯣꯏꯗꯕꯗꯒꯤ ꯃꯥꯅ ꯍꯥꯡꯗꯣꯛꯂꯨꯗꯦ, ꯌꯦꯡꯉꯨꯗꯦ꯫ ꯑꯌꯨꯛꯀꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯇꯣꯞꯄ ꯚꯔꯥꯗ ꯂꯩꯈ꯭ꯔꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯈꯣꯏ ꯒꯦꯠ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯇꯨꯡ ꯑꯣꯟꯊꯣꯛꯑ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯗꯂꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯎꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯤꯔ ꯂꯥꯏꯔ ꯑꯆꯨꯝꯕ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯦꯞꯁꯤꯟꯅꯔꯝꯂꯒ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯣ ꯃꯀ꯭ꯔꯥꯡꯂꯣꯝꯗ ꯌꯨꯡꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯟꯈꯠꯂꯒ ꯌꯦꯡꯈꯠꯂꯛꯏ꯫ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯇꯁꯦꯡꯅꯃꯛ ꯎꯔꯦ꯫ ꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯉꯣꯟꯗ ꯑꯀꯤ ꯈꯪꯅꯍꯟꯈꯤꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨꯅꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯗꯤ ꯁꯟꯇꯣꯁ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯁ꯭ꯋꯥꯏ ꯂꯥꯎꯕꯗ ꯅꯠꯇꯅ ꯑꯗꯨꯝ ꯌꯨꯡꯊꯔꯝꯕꯗꯒꯤ ꯃꯍꯥꯛ ꯃꯟ ꯑꯣꯟꯕꯗꯧꯅ ꯑꯣꯜꯂꯒ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ? ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯥꯅ ꯄꯨꯟꯅ ꯇꯧꯔꯤ ꯃꯥꯜꯂꯦꯗꯅ꯫ ꯑꯩꯅꯗꯤ ꯂꯣꯠꯂꯒ ꯂꯩꯕ ꯅꯨꯄꯤꯅꯤ ꯈꯜꯂꯨꯏ, ꯑꯗꯨꯒ ꯃꯥꯗꯤ ꯂꯥꯏꯅꯤꯗꯅ꯫ ꯁꯣꯏꯔꯔꯣꯏ, ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯅ ꯍꯜꯂꯝꯂꯅꯤ꯫ ꯑꯗꯨꯗ ꯑꯩ ꯀꯔꯤ ꯀꯔꯝ ꯇꯧꯅꯤ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯄꯥꯈꯠꯅ ꯐꯝꯊꯔꯒ ꯌꯦꯡꯈꯠꯂꯛꯏ꯫ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯆꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯝ ꯑꯣꯏꯔꯤ꯫ ꯀꯔꯥꯡꯂꯣꯝꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗꯅ ꯉꯔꯥꯡꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯣ ꯃꯉꯣꯟꯗ ꯎꯍꯟꯕꯅꯤ꯫ ꯁꯟꯇꯣꯁ
ꯒꯦꯠ ꯑꯗꯨꯒꯤ ꯋꯥꯡꯃꯔꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯀꯔꯤ ꯇꯧꯅꯤ? ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯐꯪꯗꯕꯅꯤꯅ ꯌꯨꯝꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕ ꯃꯇꯝꯁꯤꯗ ꯃꯍꯥꯛ ꯍꯦꯟꯅ ꯃꯊꯥ ꯁꯥꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯐꯝꯊꯔꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯒꯦꯠ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯄꯗꯤ ꯍꯧꯔꯨꯔꯕꯅꯤ꯫ ꯑꯁꯣꯝꯗ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯑꯁꯣꯝꯗ ꯂꯩꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯁꯟꯇꯣꯁꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ, "ꯑꯦ ꯁꯟꯇꯣꯁ, ꯁꯟꯇꯣꯁ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯀꯣꯛꯀ ꯉꯥꯎꯕ꯭ꯔꯣ? ꯐꯝꯊꯔꯒ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯕꯣ?" ꯁꯟꯇꯣꯁ ꯀꯔꯤꯃꯇ ꯈꯨꯝꯗꯦ꯫ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯗ ꯃꯥꯒꯤ ꯃꯐꯝ ꯑꯗꯣ ꯀꯔꯤꯃꯇ ꯍꯣꯡꯗ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯟꯇꯣꯁꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯤ꯫ ꯃꯥꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯇ ꯎꯗꯦ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯁꯟꯇꯣꯁꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯡꯍꯜꯂꯛꯄ ꯃꯇꯝꯗ ꯁꯟꯇꯣꯁ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯔꯤꯑꯣꯏ, "ꯑꯦ ꯑꯦ ꯑꯦ ꯕꯔꯣ ꯕꯔꯣ." ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ, "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯌꯨꯛꯁꯤꯗꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯃꯉꯥꯟꯒ ꯊꯣꯏꯕꯒꯗꯤ ꯀꯗꯥꯏ? ꯃꯈꯣꯏꯗꯤ ꯍꯌꯦꯡ ꯂꯝꯖꯦꯜ ꯆꯦꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯔꯝꯒꯅꯤ꯫ ꯑꯅꯤꯗꯣ ꯆꯥꯕꯒ ꯇꯨꯝꯕꯒ ꯌꯥꯝꯅ ꯐꯕꯅꯤ꯫ ꯇꯨꯝꯂꯝꯒꯅꯤꯅꯦ꯫ ꯂꯥꯛꯑꯣ ꯀꯧꯔꯨꯁꯦ꯫ ꯈꯔ ꯆꯦꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯃꯇ ꯄꯥꯁ ꯇꯧꯕ ꯉꯝꯃꯣꯏꯌꯦ." ꯁꯟꯇꯣꯁ ꯃꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯁꯨꯝ ꯀꯤꯅ ꯀꯤꯅ ꯂꯩꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ, "ꯑꯁ ꯐꯝꯃꯨꯅꯨ ꯀꯩꯗꯧꯔꯒꯦ? ꯆꯪꯁꯤꯜꯂꯥꯎ ꯍꯥꯏꯕ꯫ ꯑꯗꯣ ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯤꯅꯗꯤ ꯀꯩꯅꯣꯝ ꯍꯥꯏꯅꯕꯅꯤꯀꯣ? ꯑꯩꯗꯤ ꯆꯪꯕ ꯌꯥꯝ ꯇꯜꯂꯤ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤ." ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯁꯟꯇꯣꯁ ꯃꯃꯥꯟꯅꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯟꯇꯣꯁꯅ ꯍꯪꯉꯤ, "ꯀꯔꯤ ꯍꯥꯏꯅꯔꯤꯕ?" ꯃꯃꯥꯟꯅꯕꯗꯨꯅ, "ꯈꯪꯗꯦ, ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯀꯤꯍꯜꯂꯤ, ꯑꯋꯥꯕ ꯇꯥꯍꯜꯂꯤ ꯌꯥꯝ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯁꯨ ꯑꯁꯣꯝꯗ ꯂꯩꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯈꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯕꯅꯤ꯫ ꯅꯈꯣꯏꯕꯨ ꯉꯝꯕꯨ ꯉꯝꯂꯤꯅꯦ꯫ ꯑꯗꯣ ꯅꯈꯣꯏꯕꯨ ꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯃꯇ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ? ꯍꯥ, ꯊꯦꯡꯅꯗꯕ꯭ꯔꯥ ꯍꯥꯏꯕ?" ꯁꯟꯇꯣꯁꯅ ꯈꯨꯝꯃꯤ, "ꯑꯁ ꯃꯤꯅ ꯋꯥꯊꯤ ꯉꯥꯡꯉꯤꯅꯤꯕ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯇ ꯊꯦꯡꯅꯗꯦ꯫ ꯂꯥꯏ ꯊꯣꯛꯄ ꯀꯥ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯇ ꯎꯗꯦ꯫ ꯃꯤꯒꯤ ꯃꯋꯥ ꯂꯧꯅꯨ, ꯃꯤꯒꯤ ꯋꯥ ꯂꯧꯔꯕꯗꯤ ꯅꯈꯣꯏ ꯌꯥꯝꯅ ꯀꯤꯔꯅꯤ." ꯃꯃꯥꯟꯅꯕꯗꯣ ꯁꯟꯇꯣꯁꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯊꯥꯖꯩ꯫ ꯃꯉꯥꯟꯒ ꯊꯣꯏꯕꯒꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯪꯕ ꯃꯇꯝꯗ ꯁꯟꯇꯣꯁ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯁꯦꯝꯖꯤꯜꯂꯒ ꯈꯨꯝꯃꯤ, "ꯃꯉꯥꯟꯒ ꯊꯣꯏꯕꯒꯗꯣ ꯂꯝꯖꯦꯜ ꯆꯦꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯉꯝꯗ꯭ꯔꯦ, ꯑꯁꯣꯝꯗ ꯆꯦꯟꯈꯤꯕꯅꯤ꯫ ꯅꯪ ꯉꯥꯛꯇꯪ ꯇꯥꯜꯂꯨꯁꯤꯔꯣ? ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯀꯦ." ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯃꯃꯥꯟꯅꯕ ꯑꯃꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯟꯇꯣꯁꯇꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯁꯤꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯔꯕꯁꯨ ꯄꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯈꯜꯂꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯗꯂꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯒꯦ, ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯒꯦ ꯍꯥꯏꯕꯁꯦ ꯁꯟꯇꯣꯁꯀꯤ ꯋꯥꯈꯜꯅ ꯆꯞ ꯈꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯗꯂꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯐꯝ ꯍꯣꯡꯗꯅ ꯁꯟꯇꯣꯁꯄꯨ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯟꯇꯣꯁ ꯍꯥꯡꯗꯣꯛꯂꯝꯕ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯥꯒꯤ ꯂꯩꯐꯝ ꯗꯂꯥꯜ ꯑꯗꯨꯒꯤ ꯃꯊꯛ ꯇꯝꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯔꯒ ꯂꯥꯛꯑꯦ, ꯀꯥꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯀꯧꯔꯤꯕꯗꯣ ꯑꯁꯣꯝ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ, ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯂꯩ꯫ ꯃꯉꯥꯟꯒ ꯊꯣꯏꯕꯒꯅ ꯃꯃꯥꯟꯅꯕ ꯁꯟꯇꯣꯁꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯂꯦꯡꯂꯒ ꯈꯨꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯍꯟꯕ ꯃꯇꯝꯗ ꯑꯅꯤ ꯑꯗꯨ ꯀꯤꯅ ꯑꯃꯨꯛꯀꯁꯨ ꯈꯨꯝꯕꯁꯨ ꯉꯝꯗꯦ, ꯂꯥꯎꯅꯕ ꯍꯣꯠꯅꯩ, ꯃꯈꯣꯡ ꯇꯥꯁꯤꯜꯂꯒ ꯂꯥꯎꯕꯁꯨ ꯉꯝꯗꯦ꯫ ꯆꯥꯛ ꯆꯥꯔꯛꯇꯕꯒꯤ ꯃꯁꯥꯗꯨ ꯈꯔ ꯋꯥꯕꯒ ꯍꯦꯟꯅꯁꯨ ꯐꯤꯕꯝ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯏꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯔꯛꯇꯦ꯫ ꯃꯈꯣꯏꯕꯨ ꯀꯤꯍꯜꯂꯤ, ꯇꯠꯇꯅ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯍꯜꯂꯤ꯫ ꯁꯟꯇꯣꯁꯅ ꯑꯁꯣꯝꯗ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯧꯔꯤ, ꯃꯃꯥꯟꯅꯕ ꯑꯅꯤꯕꯨꯁꯨ ꯀꯧꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ, "ꯅꯪ ꯀꯅꯥꯅꯣ? ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ,
ꯑꯩꯕꯨꯁꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁꯅ ꯊꯃꯣꯏ ꯁꯣꯟꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇꯦ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯃꯅꯤꯟ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗꯦ ꯁꯟꯇꯣꯁ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯇꯕꯗ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯛꯏ ꯐꯃꯨꯡꯗ ꯐꯝꯊꯩ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯈꯟꯕ ꯍꯧꯔꯛꯏ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯌꯨꯝꯁꯤꯗ ꯂꯥꯏ ꯑꯃꯗꯤ ꯊꯣꯛꯂꯦ ꯈꯪꯉꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯇꯁꯦꯡꯅꯃꯛ ꯆꯨꯝꯃꯤ ꯃꯁꯤꯗ ꯃꯤ ꯂꯩꯕ ꯌꯥꯗꯦ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯂꯩꯒꯅꯨ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯃꯤ ꯌꯨꯝꯕꯨ ꯑꯁꯤꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯊꯣꯛꯂꯤꯕꯅꯣ ꯑꯩ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯈꯪꯗꯕ ꯌꯥꯔꯣꯏ ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯀꯔꯝꯅ ꯃꯥꯡꯈꯤꯕ ꯃꯥꯅ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯠꯄ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨꯁꯨ ꯃꯥꯅ ꯍꯥꯠꯄ ꯌꯥꯏꯅ ꯑꯩꯕꯨꯗ ꯍꯥꯠꯇꯦ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝ ꯌꯣꯟꯕ ꯆꯦꯟꯈ꯭ꯔꯕ ꯆꯠꯂꯅꯤ ꯑꯁꯨꯝꯅ ꯊꯥꯖꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯟꯇꯣꯁ ꯃꯊꯪ ꯃꯊꯪ ꯈꯜꯂꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯌꯥꯝꯅꯁꯨ ꯋꯥꯔꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯁꯦ ꯌꯨꯝꯕꯨ ꯅꯨꯄꯥꯁꯤꯅ ꯁꯥꯟꯅꯕ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯑꯋꯥꯕ ꯊꯥꯍꯜꯂꯣꯏ ꯑꯩ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯤ ꯈꯪꯒꯅꯤ ꯑꯩ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯁꯨꯕꯦꯟ ꯍꯦꯟꯗꯣꯛꯇꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯦ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯊꯣꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯌꯥꯎꯗꯕꯅꯤꯅ ꯃꯥ ꯃꯇꯣꯝꯗ ꯆꯥꯕ ꯆꯠꯂꯔꯣꯏ ꯁꯤꯔꯕꯁꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯗꯛꯇꯤ ꯊꯣꯔꯛꯄ ꯅꯨꯄꯤꯗꯣ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ ꯃꯈꯨꯠ ꯆꯥꯕ ꯂꯤꯆꯩ ꯑꯃꯁꯨ ꯄꯥꯏꯔꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕꯅꯤ ꯃꯥꯅ ꯉꯥꯏꯔꯤꯕ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯂꯤꯆꯩ ꯑꯁꯤꯅ ꯊꯣꯝꯂꯒ ꯍꯥꯠꯀꯦ ꯍꯥꯏꯕꯁꯦ ꯁꯟꯇꯣꯁꯀꯤ ꯋꯥꯈꯜꯅ ꯆꯞꯂꯨꯅ ꯈꯜꯂꯤ ꯏꯃꯥꯟꯅꯕ ꯑꯅꯤꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯈꯤꯕꯒꯤ ꯐꯣꯜ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁ ꯊꯧꯅꯥ ꯌꯥꯝꯅ ꯐꯅ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯇꯤꯟ ꯀꯥꯡ ꯀꯌꯥ ꯑꯃ ꯈꯣꯡꯂꯛꯏ ꯏꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯔꯛꯏ ꯇꯞꯅ ꯇꯞꯅ ꯀꯞꯄꯅ ꯍꯦꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯇꯥꯕ ꯍꯧꯔꯛꯂꯦ ꯁꯟꯇꯣꯁ ꯀꯤꯔꯕꯁꯨ ꯀꯤꯅ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯂꯤꯆꯩ ꯑꯗꯨ ꯄꯥꯏꯁꯤꯜꯂꯤ ꯊꯣꯔꯛꯁꯅꯨ ꯑꯩꯅ ꯅꯪꯕꯨ ꯊꯣꯝꯂꯒ ꯍꯥꯠꯀꯅꯤ ꯋꯥꯈꯜ ꯑꯁꯤꯃꯛ ꯈꯜꯂꯒ ꯐꯃꯨꯡ ꯀꯥꯆꯤꯜ ꯑꯃꯗ ꯁꯟꯇꯣꯁ ꯐꯝꯂꯤ ꯇꯞꯅ ꯇꯞꯅꯁꯨ ꯁꯣꯜꯂꯤ ꯃꯔꯨꯞ ꯃꯉꯥꯜ ꯊꯣꯏꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯑꯋꯥꯕ ꯇꯥꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯈꯨꯔꯨꯝꯒꯅꯤ ꯊꯣꯔꯛꯁꯅꯨ ꯑꯩꯅ ꯊꯣꯔꯛꯂꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯂꯤꯆꯩꯁꯤꯅ ꯊꯣꯝꯒꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯟꯇꯣꯁ ꯈꯥꯅꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯀꯨꯏꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯊꯣꯛꯂꯛꯇꯦ ꯃꯄꯥꯟꯂꯣꯝꯗꯒꯤꯕꯨꯗꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯝ ꯇꯥꯍꯜꯂꯤ ꯁꯟꯇꯣꯁ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯄꯨꯡ 12 ꯇꯥꯔꯛꯄꯗꯥꯏ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯊꯣꯔꯛꯇꯕꯗꯒꯤ ꯁꯟꯇꯣꯁꯅ ꯃꯈꯜꯂꯤ ꯑꯩꯅ ꯐꯝꯂꯒ ꯂꯩꯔꯕꯗꯤ ꯃꯥ ꯂꯥꯛꯑꯔꯣꯏ ꯑꯩ ꯇꯨꯝꯊꯕ ꯁꯥꯔꯒꯦ ꯑꯗꯨꯒ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯇꯞꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯛꯏ ꯁꯟꯇꯣꯁꯇꯤ ꯍꯥꯟꯅꯗꯒꯤ ꯃꯣꯟꯒ ꯀꯣꯛꯀꯕꯨ ꯇꯥꯏꯅꯔꯕꯗꯤ ꯑꯗꯨꯝ ꯇꯨꯝꯊꯕ ꯅꯨꯄꯥꯅꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯕ ꯁꯥꯗꯨꯅ ꯃꯣꯟꯗ ꯃꯀꯣꯛ ꯑꯗꯨ ꯈꯥꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯅꯤꯠ 9-10ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯟꯇꯣꯁ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯇꯁꯦꯡꯅꯃꯛꯁꯨ ꯁꯟꯇꯣꯁꯀꯤ ꯑꯁꯤꯒꯨꯝꯕ ꯃꯊꯧꯅ ꯃꯥꯒꯤ ꯃꯤꯉꯣꯟꯗ ꯄꯥꯎ ꯇꯝꯒꯗꯕ ꯃꯤꯉꯣꯟꯗ ꯋꯥ ꯆꯒꯠ ꯉꯥꯡꯗꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯄꯦꯟꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯦ ꯃꯥꯅ ꯉꯥꯏꯔꯛꯄꯒꯨꯝ ꯊꯤꯔꯛꯄꯒꯨꯝꯁꯨ ꯇꯧꯔꯤ ꯀꯔꯤꯒꯤꯗꯃꯛ ꯊꯤꯔꯤꯕ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤꯡꯗ ꯑꯗꯨꯝ ꯈꯪꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯁꯟꯇꯣꯁꯅ ꯇꯨꯝꯊꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯇꯞꯅ ꯆꯠꯂꯛꯏ ꯁꯟꯇꯣꯁꯅ ꯇꯨꯝꯂꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯅ ꯁꯟꯇꯣꯁꯄꯨ ꯀꯤꯍꯟꯕ ꯍꯥꯏꯕꯗꯣ ꯇꯧꯔꯝꯗꯦ ꯉꯁꯥꯏ ꯒꯦꯠ ꯃꯌꯥꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯊꯣꯛꯏ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯟꯇꯣꯁꯅ ꯊꯣꯛꯇꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯊꯦꯡꯅꯗꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯑꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯅ ꯁꯟꯇꯣꯁꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯂꯦꯞꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕ ꯀꯔꯤꯕꯨ ꯇꯝꯒꯗꯕꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯣ
ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯀꯥꯗ ꯂꯣꯟꯁꯤꯜꯂꯤꯕ ꯀꯥꯗꯣ ꯅꯨꯄꯤꯗꯨꯅ ꯍꯥꯡꯗꯣꯔꯛꯏ ꯀꯥꯗꯣ ꯍꯥꯡꯗꯣꯔꯛꯄꯗꯗꯤ ꯃꯅꯨꯡꯗ ꯇꯨꯝꯂꯤꯕ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯄꯨꯜꯂꯝꯕ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯃꯁꯥꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯊꯥꯗꯣꯛꯄꯗꯒꯤ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯍꯤꯡꯂꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯒ ꯃꯃꯥꯟꯅꯕ ꯁꯟꯇꯣꯁ ꯇꯨꯝꯂꯤꯕꯗ ꯍꯧꯗꯣꯛꯂꯝꯃꯤ ꯏꯇꯥꯎ ꯁꯟꯇꯣꯁ ꯁꯟꯇꯣꯁ ꯆꯦꯟꯁꯤꯜꯂꯣ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯁꯟꯇꯣꯁ ꯁꯟꯇꯣꯁ ꯌꯥꯝꯅ ꯇꯣꯏꯅ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯁꯟꯇꯣꯁꯇꯤ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯄꯥꯏꯁꯤꯜꯂꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯁꯨ ꯆꯣꯛꯊꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯃꯉꯥꯟꯒ ꯊꯣꯏꯕꯒꯗꯤ ꯁꯟꯇꯣꯁꯄꯨ ꯀꯧꯅ ꯀꯣꯏꯅ ꯌꯦꯡꯉꯤ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯦꯜꯂꯁꯤ ꯁꯟꯇꯣꯁꯁꯦ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯇꯥꯔꯔꯣꯏ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯈꯣꯏ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯁꯤ ꯂꯥꯛꯑꯣ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯦꯜꯂꯁꯤ ꯅꯨꯄꯤꯗꯨ ꯂꯥꯛꯀꯗꯧꯔꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯉꯥꯜꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯀꯣꯏꯅ ꯀꯤꯅ ꯌꯦꯡꯉꯝꯂꯒ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯄꯥꯏꯔꯒ ꯃꯈꯣꯏ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯊꯣꯛꯈꯤꯔꯝꯃꯤ ꯗꯂꯥꯜꯗꯨꯒꯤ ꯃꯊꯛꯇ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯇꯥꯜꯂꯛꯄꯒꯨꯝ ꯅꯣꯛꯄꯒꯨꯝ ꯈꯣꯟꯖꯦꯜ ꯈꯔꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯣꯡꯅ ꯇꯥꯏ ꯇꯥꯔꯕꯁꯨ ꯀꯟꯅ ꯂꯥꯎꯔꯒ ꯑꯅꯤꯗꯣ ꯆꯦꯟꯊꯣꯔꯛꯏ ꯃꯅꯨꯡꯗ ꯂꯣꯜꯂꯤꯕ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯩꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯁꯟꯇꯣꯁꯄꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯔꯨꯞ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ ꯁꯟꯇꯣꯁꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯈꯜꯂꯒ ꯀꯤꯔꯕꯁꯨ ꯀꯤꯅ ꯀꯥꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕꯗꯤ ꯁꯟꯇꯣꯁꯅ ꯑꯗꯨꯝꯅ ꯇꯨꯝꯂꯒ ꯂꯩꯍꯧꯔꯤꯕꯗꯣ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯂꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯊꯃꯣꯏꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯑꯗꯨꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ